ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯐꯪꯕꯤꯌꯨ꯫ ꯏꯆꯝ ꯆꯝꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯇꯝꯕꯤꯕ ꯃꯇꯝꯕꯤ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯅ ꯃꯁꯤ ꯅꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯂꯦꯡꯗꯅ ꯇꯥꯕꯤꯌꯨ꯫ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯥꯄꯜ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯈꯥꯡꯕ ꯍꯩꯇꯕ ꯊꯃꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯄꯨꯛꯅꯤꯡ ꯍꯟꯊꯒꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯡꯅ ꯀꯣꯏꯊꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 2 ꯈꯛꯇ ꯋꯥꯁꯛ ꯄꯤꯈꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯨꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ, ꯑꯁ, ꯑꯗꯨꯒꯨꯝꯕ ꯋꯥꯁꯛ ꯄꯤꯈꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯀꯌꯥꯅ ꯌꯧꯕ ꯉꯝꯒꯗꯒꯦ ꯈꯪꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕ ꯁꯛꯄ ꯑꯁꯦ ꯌꯥꯝꯃꯟꯈꯤꯗꯨꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯇꯁꯦꯡꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯑꯩ ꯂꯩꯅꯤꯡꯏ, ꯑꯗꯨꯅ ꯏꯁ꯭ꯋꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯖꯗꯨꯅ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯝꯃꯤ꯫ ꯑꯩ ꯍꯔꯥꯎꯕ ꯌꯥꯎꯗꯅ ꯏꯪꯊꯕ ꯂꯩꯇꯅ ꯍꯤꯡꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯑꯦꯟꯖꯣꯌꯤꯡ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ꯫ ꯅꯪꯒꯤ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯁꯤꯗ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯒꯦ? ꯅꯪꯅ ꯍꯦꯛ ꯑꯌꯨꯛꯇ ꯍꯧꯒꯠꯄꯗꯒꯤ ꯃꯤꯁꯤꯡꯗ ꯁꯥꯎꯗꯨꯅ ꯉꯥꯛꯄꯤꯕ ꯍꯩꯇꯅ ꯑꯁꯨꯝ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯍꯟꯗꯕ ꯅꯠꯇꯦ, ꯅꯪ ꯅꯁꯥ ꯅꯊꯟꯇꯅ ꯅꯨꯡꯉꯥꯏꯍꯟꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯍꯣꯡꯅꯕꯒꯤ ꯑꯁꯥ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅꯅꯤ ꯑꯩꯈꯣꯏ ꯍꯣꯡꯂꯛꯀꯗꯕ ꯑꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯍꯣꯡꯍꯟꯒꯗꯧꯔꯤꯕ ꯑꯁꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯣꯡꯍꯜꯂꯕ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯁꯨ ꯍꯣꯡꯍꯟꯒꯗꯧꯔꯤꯕ ꯑꯁꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯣ ꯐꯩ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯗꯨ ꯏꯁ꯭ꯋꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯍꯣꯡꯂꯛꯅꯕ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅꯅꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯑꯗꯣ ꯑꯐꯕꯗ ꯑꯣꯟꯊꯣꯛꯂꯤꯕ ꯑꯁꯦ꯫ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯐꯠꯇꯕ ꯄꯨꯟꯗꯨꯅ ꯑꯐꯕ ꯑꯣꯏꯅꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯏ꯫ ꯖꯣꯁꯦꯐꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏ, ꯅꯈꯣꯏꯅ ꯃꯥꯡꯅꯅꯕ ꯇꯧꯈꯤꯕ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯁ꯭ꯋꯔꯅ ꯑꯐꯕꯗ ꯑꯣꯟꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯐꯕꯗ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯗ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯂꯥꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯁꯤꯡꯊꯥꯔꯣꯜ 12:3-5 ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯍꯣꯔ ꯀꯧꯕ ꯆꯤꯡꯗꯒꯤ ꯏꯗꯣꯝꯒꯤ ꯂꯝꯗꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯆꯣꯛꯊꯔꯗꯨꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯃꯣꯖꯦꯁꯀꯤ ꯃꯥꯌꯣꯛꯇ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯖꯤꯞꯇꯒꯤ ꯑꯩꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯤꯔꯛꯂꯤꯕ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯅꯅꯕꯔꯥ? ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤꯗꯤ ꯇꯨꯀꯠꯆꯔꯦ꯫ ꯅꯣꯡꯊꯛꯇꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯆꯨꯊꯔꯛꯂꯤꯕ ꯃꯅꯥ ꯑꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯁ꯭ꯋꯔ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯑꯗꯣ ꯁꯣꯏꯔꯝꯃꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯃꯁꯨꯡ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯧꯔꯒꯗꯤ ꯃꯍꯥꯛ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯂꯩꯒꯅꯤ꯫ ꯑꯃꯦꯟ꯫ ꯖꯦꯀꯣꯕ 1:2 ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡ ꯌꯦꯡꯕ ꯑꯗꯨꯅ ꯈꯥꯡ ꯍꯩꯕ ꯄꯨꯝꯁꯨ ꯁꯨꯍꯜꯂꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯅꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ
changyeng marakta tarabada harauba ngakta singthanabiyu amasung nakhoina karisu wattaduna sangkhonba amasung mapung phaba oinanaba mayam haiminasi oinanaba khang haiba adugi thabak sangkhonba oishanu akonbadadi masi oirakadawribani adubu matamdi changba yai nangna Krista lawshinduna nauna pokpa matam aduda hawaigi mahai ado nangonda maru amagumna thakhrabani hairiba maru aduda ishwargi wahaigi ising ado ishwarna sainingi madu oiragadi madugi mahai adu yamna chauna nangi punsida lakpa ugani ishwarna aikhoigi nungda adubu samasya amadi leiri hapsin khraba ado mapanda mahakna puthokani masida apanba pirakkadaba hiram kaya ama aikhoigi wakhalda lei nangdi thawaini nangi wakhal ama lei aduga nang haksang amada lei nangi thawai asina nangi khwaidagi maru oiba aduni aduna nangi thawaida leiribasing ado thoraktuna miyamna kanna pinanabagidamakta nangi wakhal ado phawdoktuna thorakadabani aduna nangi wakhal amasung haksang ado namthagadabani haujikti ai yamna khang haiba misak ama oire matam amadadi ai yamna khang haitaba ama oirami aduna awaba thengnaba matamda haraujau haina hairiba ase paba matamda ai yamna sauninglamani awaba thengnaba matamda kananabu haraunabagene haina aina khalami ai masi gyan taramde hairiba awa anasing asina aingonda leiramba fattabasing ado lawthoklibani haiba ase ai hak khanglamde yengbiyu aikhoina thengnakhre pakhre amasung underline tawkhre haina hekta gyan tani haibadi leite adubu madu aikhoina sang tawdriba phawba madu khangba ngamde aduna madugi matungda aikhoigi punsi kari kari oiragasu aikhoida mipaiba leitana Ishwar ningbagi wakhalon ado leigadabani masigi message ase chahi 15 chupna hapta amada amukta tagadabani ai nakhoigidamak khallaga nungaite maramdi mafam asida nakhoi leirabanina nakhoida changyeng amadi yengba tare masida mayam amukta harauminasi masi devtagi kari amatta oidre maramdi masigi changyeng asidagi mahakti lanthokhrabani gyan taba miyoi singdadi mase yamna luna thokloi aduna makhoisi lengdana leiduna laifattabana waduna sokthaduna leiba ado ujagadabani amen aduna aina anauba wahai pareng ama haizariba ase ai mafam asida adum leiri ai mafam asida adum lengdana leiri matangi chahidasu ai mafam asida leigani madugi chahi adugi mathangdasu ai mafam asida adum leigani maramdi aina warep sakre madudi aigi nungda leiriba mahak ase henna chauba mahak aduni laifattabana aigi mayokta lakani haibase ai khangi mahakna aibu tukatchai haibasu ai khangi adubu aigi ishwardagidi mahakna pangal kanba henba natte haibase ai khangjai ishwarna aibu yengsenbiba amasung ngakpiribani haiba ai khangjai amen aduna masina aibu hauji khangba yamna ngamhanbire akonbadadi asauba murum murum sonba amasung wakatpa haibana singbasing asiga loinana hingba tansillakhi nangna tawriba ado tansillakpa kana kana yaurabagene ai asumna amuk tawningdre yo yo asum tawna amuk wangkhatpa amuk hanthaba adu tawba ware Jacob amagi 12-13 changyengda khangjaba mi ado yaifabani maramdi mahakpu phai haina yabirabada ibungobu nungsiba singda walop piraba hingbagi luhup ado mahakna phangjagani athembagi nakal amaromda saukhatpa pham kakhatpa lei
Mana ama phangbalay, hauzik nangna awaba thengnariba oiba taragadi Ishwargi thaujaldagi thawai asengbagi pangal aduda aphabata ngangduna layu. Poloida nang saukhatlakani. Makhal makhagi athemba laikre, khudam oina hairabada thazabagi athemba ase aikhoina lanthokfam thokpa athemba makhal amani. Masina haibagi arthadi aikhoina karigumba amatta udrabasu aikhoi Ishwarda adum thazaduna laigadabani. Aikhoina haibi yai thokliba sing ase karina haiba ai gyan taba amatta ngamdre Ishwar. Masina aibu yamnadi sokhalle adubu aina nangbudi thazai nangna sauduna wakatke haina hek khalakpa launa Ishwar aina nangbu thazai haina hekta haibiyu madu nangna hek taubaga lai fattabada nangna thangna yansenbagumbani maramdi masi soire ai gyan tadre haina hairaga nangna phamduna leibado mahakna pame namanaba singa kauraga nakhoisu masi kari taugadage khangbro aidi gyan tadre haina tanabado matam manghanbani makhoisu kari amata khangba natene phone dasu sensinganu adubu isagi singhashanda sensillu apikpa amasung achoba thazabagi matangda nongma ai khudam ama uzai hi tonglaga isingda chatpa matamda hi ado pikliba makhai ithat ipomsing aduna hena yeiba hengani aduga nangna panthung yoba matamdadi nang asukki matik wagani adubu nangi hi ado achauba oiragadi ithat ipomsing aduna nangbu kaya yeiba ngamloi Ishwarna aigi thamoida haibirami nangi thazaba ado sauriba makhai punsigi ithat ipomsing aduna nangbu kaya yeiba ngamloi sahi kaya asida aisu tapna saukhatlakli aduga haujiksu saukhatpagi lambi asida adum chatli adubu aina saukhatlakpa asida Ishwarbu thagachari masida ai yamna haraujari aina saukhatkadawriba lamsang asigidamak ai tengthajade adubu aina saukhatchariba asida aina oina harauba phongdokli masi nakhoisu tawgadabani maramdi masina nangi mathangi khongthang ado nangna thangba ngamnanaba pangal pigadawribani haukraba chahi kharada aige thajaba ase yamna saukhatchari aduga haujiksu chaukhatli matam amada aina yamna saunginglamba nungairamdaba kirambasing ado haujikti ai kari amatta khandre debiti mahakna gyan tadabasing aduda karisu wakhal thamde haina mahakna hai hiram khudingmak aikhoina gyan taba ngamlagadi aikhoi Ishwar darkar leiraroi aikhoina khangdaba ado mahakna khangi pumnamak khangbiba mahakpu aikhoina khangzaruba asina aikhoi penthokadabani mayam haiminasi aina nangbu thajai hena chauba hi ama darkar lei Israel masasing aduda Ishwarna mana ado nongma kari maramgi piribano tha amagi amuktada kari maramgidamak mahakna pidribano Ishwarna mahaki misingda tauba thabak mawong ase angakpani nongmagi oina mahakna aikhoida mahaki thaujal ado aikhoida mahakna pinabi aduga mahakna aikhoida ngasi pinabiriba ado hayenggidamak langtaknadana numit aduda harau nungaina aikhoina sijinnaba ado mahakna pame amen makhal makhagi athemba laikre Judaski supi bagi athemba aduna kamdauba nangna nungsijaba amasung thajaba kanagumba amana nangbu namthak tauba yaukhrabra aina thajabada masigi athemba asidi punsida mipum khudingmakta thengnaramgani aduga maru oina Kristagi hak
ꯍꯛꯆꯥꯡꯗ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯗꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯊꯦꯝꯕ ꯃꯈꯜ ꯑꯃꯅꯤ. ꯅꯪꯅ ꯊꯥꯖꯕ ꯀꯅꯥ ꯑꯃꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯁꯤꯡꯗ ꯍꯥꯏꯗꯣꯛꯀꯅꯤ? ꯅꯪꯒꯤ ꯑꯅꯤꯡꯕ ꯅꯪꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯀꯩꯗꯧꯉꯩꯗ ꯉꯥꯡꯂꯣꯏꯗꯧꯕ ꯍꯥꯏꯅ ꯅꯪꯅ ꯈꯟꯕ ꯑꯗꯨꯅ ꯅꯪꯕꯨ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯠꯇꯕ ꯌꯥꯝꯅ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯕꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯈꯤꯕ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯅꯕ ꯈꯔꯁꯨ ꯇꯧꯈꯤ. ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯌꯥꯝꯅ ꯖꯤꯁꯨꯕꯨ ꯏꯟꯊꯣꯛꯄꯤꯈꯤ, ꯑꯩꯈꯣꯏꯕꯨꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯏꯟꯊꯣꯛꯄꯤꯈꯤ, ꯑꯩꯕꯨꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯏꯟꯊꯣꯛꯄꯤꯈꯤ. ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯑꯁꯤꯗ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤ. ꯑꯩꯁꯦ ꯉꯥꯎꯔꯦ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯟꯈꯤ. ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯨꯄꯤꯁꯤꯡꯅ ꯇꯧꯅꯗꯦ. ꯃꯤꯁꯤꯡꯅ ꯑꯩꯒ ꯄꯨꯟꯅꯤꯡꯂꯝꯗꯦ. ꯑꯁꯨꯝꯅ ꯑꯩꯕꯨ ꯃꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯤꯉꯩ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ. ꯏꯟꯊꯣꯛꯄꯤꯕꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ. ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯁꯦ ꯆꯥꯎꯈꯠꯈꯤꯗꯅꯕ ꯃꯁꯤ ꯁꯩꯇꯥꯟꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯩ. ꯑꯗꯨꯒ ꯑꯩꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯛ ꯑꯃꯗꯒꯤ ꯊꯥꯛ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯔꯝꯃꯤ. ꯍꯣꯝ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯑꯃꯗ ꯑꯩ ꯆꯍꯤ 5 ꯇꯥꯛꯆꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯑꯩ ꯆꯔꯆ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯈꯔ ꯆꯥꯎꯈꯠꯆꯔꯝꯃꯤ. ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯃꯗ ꯄꯥꯁꯇꯔ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯕꯨꯁꯨ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁ꯭ꯋꯔꯅ ꯑꯩ ꯏꯁꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯍꯧꯗꯣꯛꯄꯤꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯟꯊꯔꯛꯄꯒꯨꯝ ꯈꯜꯂꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯀꯥꯈꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯨꯝꯊꯕꯁꯨ ꯃꯊꯧ ꯇꯥꯏ. ꯑꯗꯨꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯤꯚꯤꯗ ꯐꯥꯎꯕ ꯊꯣꯛꯍꯟꯕꯤꯈꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯖꯔꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯌꯥꯕꯤꯕ, ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯕꯁꯨ ꯑꯩꯈꯣꯏ ꯃꯗꯣ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕꯗꯤ ꯉꯝꯒꯅꯤ. ꯃꯁꯤꯗ ꯅꯠꯇꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯨꯝꯕꯥꯟꯕꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯕ ꯆꯨꯊꯦꯛꯀꯤ ꯅꯨꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯑꯗꯣ ꯃꯔꯨ ꯑꯣꯏꯕ ꯆꯨꯊꯦꯛꯀꯤ ꯅꯨꯡ ꯑꯣꯏꯔꯛꯈꯤ. ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯏꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯊꯧꯁꯥꯕꯤꯈꯤꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯝꯗꯨꯅ ꯁ꯭ꯋꯔꯒꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯅꯤꯃꯛꯇ ꯄꯥꯟꯗꯨꯅ ꯂꯩꯔꯤ. ꯅꯪꯁꯨ ꯃꯤꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯐꯝ ꯏꯁ꯭ꯋꯔꯗꯕꯨ ꯊꯝꯂꯒꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯔꯨ ꯑꯣꯏꯕ ꯆꯨꯊꯦꯛꯀꯤ ꯅꯨꯡ ꯑꯣꯏꯍꯟꯕꯤꯒꯅꯤ. ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯁꯍꯔ ꯑꯃꯗ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯛꯂꯒꯗꯤ ꯅꯈꯣꯏꯒꯤ ꯈꯨꯌꯥ ꯎꯐꯨꯜ ꯑꯗꯨ ꯀꯠꯊꯣꯛꯂꯝꯗꯨꯅ ꯃꯊꯪꯒꯤ ꯁꯍꯔꯗ ꯆꯠꯂꯨ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯝꯕ ꯃꯊꯧ ꯇꯥꯏ. ꯑꯃꯦꯟ. ꯍꯥꯏꯔꯤꯕ ꯑꯊꯦꯝꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯦ ꯂꯥꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ. ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯅꯔꯕꯁꯨ, ꯏꯟꯊꯣꯛꯄꯤꯔꯕꯁꯨ, ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯏꯁ꯭ꯋꯔ ꯑꯩꯒꯤꯗꯤ ꯅꯍꯥꯛ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ. ꯑꯩꯒꯤ ꯅꯨꯃꯤꯠꯁꯨ ꯂꯥꯛꯈꯤꯅꯤ. ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯕ ꯑꯁꯦ ꯑꯩꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯆꯨꯝꯅ ꯍꯤꯡꯖꯔꯒꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯃꯗꯨ ꯀꯟꯊꯣꯛꯂꯝꯃꯨ. ꯖꯨꯗꯥꯁꯅ ꯆꯨꯞꯄꯒꯤ ꯆꯥꯡꯌꯦꯡ. ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯆꯥꯡꯌꯦꯡꯅꯤ. ꯃꯁꯤ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯖꯨꯗꯥꯁꯅ ꯆꯨꯞꯄꯒꯤ ꯆꯥꯡꯌꯦꯡ ꯀꯧꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯁꯤ ꯖꯤꯁꯨꯅ ꯂꯥꯟꯊꯣꯛꯈꯤꯕ ꯆꯥꯡꯌꯦꯡꯅꯤ. ꯖꯨꯗꯥꯁꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯁꯥꯁꯇ꯭ꯔꯗꯒꯤ ꯃꯨꯟꯅ ꯄꯥꯔꯒꯗꯤ ꯃꯥꯕꯨ ꯅꯪꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯅꯤꯡꯒꯅꯤ. ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯆꯨꯞꯄꯒ ꯌꯦꯛꯅꯕꯗ ꯄꯤꯊꯣꯛꯈꯤ. ꯃꯈꯣꯏ ꯆꯥꯃꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯄꯤꯊꯣꯛꯀꯗꯧꯔꯦ. ꯃꯗꯨꯗ ꯖꯨꯗꯥꯁꯅ ꯍꯥꯏ, ꯇꯁꯦꯡꯅ ꯃꯗꯨ ꯑꯩ ꯑꯣꯏꯔꯣꯏ. ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ. ꯖꯤꯁꯨꯕꯨ ꯌꯣꯟꯊꯣꯛꯅꯅꯕ ꯐꯥꯔꯤꯕꯁꯤꯡ ꯑꯁꯤꯒ ꯃꯃꯜ ꯂꯦꯞꯅꯔꯒ ꯃꯍꯥꯛ
ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯆꯥꯡꯌꯦꯡ ꯑꯗꯣ ꯂꯥꯟꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯝꯖꯦꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯆꯦꯟꯈꯤ꯫ ꯃꯍꯥꯛ ꯀ꯭ꯔꯣꯁꯇ ꯆꯠꯈꯤ, ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯈꯤꯗꯦ꯫ ꯖꯨꯗꯥꯁꯇꯤ ꯁꯨꯄꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯄꯟꯕ ꯄꯤꯈꯤꯗꯦ꯫ ꯂꯥꯏꯐꯠꯇꯕꯅ ꯅꯉꯣꯟꯗ ꯊꯤꯡꯂꯛꯄꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯌꯥꯖꯗ꯭ꯔꯒꯗꯤ ꯅꯣꯡꯃꯗꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯀꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯥꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ꯫ ꯑꯃꯦꯟ ꯍꯥꯏꯕꯤꯌꯨ, ꯆꯥꯡꯌꯦꯡ ꯑꯁꯤꯗꯒꯤ ꯑꯩ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ꯫ ꯃꯈꯜ ꯃꯈꯥꯒꯤ ꯆꯥꯡꯌꯦꯡ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯛꯄꯤꯕꯒꯤ ꯆꯥꯡꯌꯦꯡ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯒꯅꯤ꯫ ꯅꯨꯡꯁꯤꯗꯕꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯆꯥꯡꯌꯦꯡ꯫ ꯑꯣ ꯏꯁ꯭ꯋꯔ, ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ꯫ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯉꯥꯏꯅꯕ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯗꯨꯒꯤ ꯃꯤꯁꯛ ꯑꯁꯤꯗ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯁꯨꯛꯎꯟ ꯎꯅꯔꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏ, ꯑꯗꯨꯗꯒꯤ ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯌꯥꯝꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯌꯥꯝꯅ ꯇꯧꯅꯩ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩ ꯅꯉꯣꯟꯗ ꯄꯨꯝꯅꯃꯛ ꯄꯤꯁꯤꯟꯖꯔꯤ꯫ ꯄ꯭ꯔꯚꯨ, ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯧꯕꯤꯌꯨ, ꯑꯗꯨꯒ ꯑꯃꯦꯟ, ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯗꯣ ꯇꯧꯕꯤꯌꯨ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ, ꯌꯦꯁ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯗꯒꯤ ꯇꯝꯊꯤꯕ ꯈꯔ ꯑꯃꯨꯛ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯑꯊꯦꯝꯕ ꯆꯥꯡꯌꯦꯡ ꯇꯧꯕꯁꯨ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯏꯁ꯭ꯋꯔ? ꯀꯔꯝꯕ ꯀꯥꯟꯗꯅꯣ? ꯅꯍꯥꯛ ꯁꯤꯡꯍꯥꯁꯟꯗꯒꯤ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯕ ꯐꯥꯎꯕ ꯌꯥꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯒ ꯃꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯔꯤꯒꯤꯗꯃꯛ ꯂꯩꯍꯟꯕꯤꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ, ꯃꯁꯤ ꯑꯊꯦꯝꯕ ꯑꯃꯅꯤ, ꯆꯥꯡꯌꯦꯡ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯏ꯫ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩ꯫ ꯊꯥꯒꯠ ꯏꯁꯩ 38:13-15꯫ ꯑꯗꯨꯗꯒꯤꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕꯒꯤ ꯆꯥꯡꯌꯦꯡ, ꯄꯦꯟꯗꯕꯒꯤ, ꯏꯁꯥ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯒꯤ, ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯆꯥꯡꯌꯦꯡ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯂꯩ, ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯥꯔꯀꯤꯡꯗꯒꯤ ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯁꯨ ꯅꯪ ꯑꯊꯦꯝꯕ ꯑꯃ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯒꯥꯔꯤꯅ ꯅꯉꯣꯟꯗ ꯈꯔ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯍꯪꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇ꯭ꯔꯒ CD ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯉꯣꯟꯗ ꯏꯟꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯗꯨꯗ ꯅꯪ ꯁꯥꯎꯔꯒ ꯀꯔꯤ ꯇꯧꯅꯤꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯁꯤꯗꯤ ꯖꯣꯏꯁꯅ ꯍꯥꯏꯈꯤꯕ ꯑꯊꯦꯝꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯣꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯊꯦꯝꯕ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯂꯥꯟꯊꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯕ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯖꯔꯦ꯫ ꯑꯃꯦꯟ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨꯗꯤ ꯂꯥꯟꯊꯣꯛꯄ ꯉꯝꯈ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯆꯥꯡꯌꯦꯡ ꯐꯅ ꯑꯃꯨꯛ ꯂꯥꯛꯂꯒꯁꯨ ꯅꯪ ꯃꯗꯨ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯍꯣꯇꯦꯜ ꯔꯨꯝꯗ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯣ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ꯫ ꯌꯦꯡꯕꯤꯌꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝ ꯑꯗꯨꯅꯤ꯫ ꯍꯥꯏꯃꯤꯟꯅꯁꯤ, ꯆꯥꯡꯌꯦꯡ ꯈꯨꯗꯤꯡ ꯑꯩ ꯂꯥꯟꯊꯣꯛꯆꯔꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯌꯥꯝ ꯂꯦꯞꯈꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯕꯨ ꯆꯨꯝꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯑꯣꯏꯅꯅꯕ ꯏꯁ꯭ꯋꯔꯅ ꯁꯤꯟꯕꯤ꯫ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯅꯕ
ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯠꯄꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯑꯊꯦꯝꯕ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯪꯅ ꯇꯧꯅꯤꯡꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯅ ꯉꯁꯤ ꯅꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯤꯌꯨ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯂꯩꯕꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯍꯣꯡꯍꯟꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯍꯣꯡꯍꯟꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maruk adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite